Lakhipuronline putok saba July ki tang 18 Leibak pokpa numit ki Khomjinba Pao tabirasi. Ahanbada maruoiba pao. Kasar pulis na Sodarghat manaktagi nisagi potlam singaloinana miyoi ani phare. Dholai baga bazar manaktagi jali note kaloinana miyoi mari phagat kre. Tongan balup kayana ichauna awa bataraba singda tengbang pibagi thabak makhatana chathari. SDAO jiribamna miyamda har jentokre amasung Assam amasung Manipurda COVID ki anuba case hengalakle. Haujik mapungoiba pao tabirase. Kasar pulis na ngarang Silchar Sodorghat manaktagi nisagi potlam singaloinana miyoi ani phare. Hairiba miyoi ani asina ngarang ayuki pung 8 gi aduaida nisagi potlam singasi yonabagi tamak Silchar Dhakaya Pottida chathok chasin tauba miyamna thengnaki. Lamdam adugi miyamna makhoigi matau aduda chingnaduna Silchar pulis da pau pikhi. Pulis da makhoi ani dagi brown sugar ga loinana phagatki. Pharaba miyoi ani adugi maming Tinku Das amasung Arup Malakar kawi haina pau asina makha tare. Hiram asigi matangda pulis na thi humbagi thabak makha chathare. Dholai Thanagi Nauna Osigi Pampuriba Manos Pathakna Mahaki Lamsing Makhada Chatharakiba Khongjanggi Manung Channa Ngarangsu Baga Bazar Bongram na konba mafamdagi Lupa Lak ahomga lising kunmathoigi jali note kaloinana miyoi mari phagat khre. Pulis na makhoidagi jali note asi sembada sijanaba che chang amadi machine singsu phagale hairi. Hiram asigi matangda makhatana wahang pahongi thabak chathari. Tongan belup kayana ichauna awa bataraba singda tengbang pibagi thabak makhatana chathari. All Assam Manipuri Youth Association Amyana Sinduna leptana chatharakliba ichaugi relief ngarangsu Bajantipur GP Silchar gi manung chanba Singari Nayagram Kalinjor loinana Khoiren amadi Seram khun yauna punna khun mangada ichaugi relief potlam sing yenthokre. Amyana ngarang phaubada punna kungang humbutra hena relief yenthokre hairi. Bengali utarundane uwa ini iya kita kunada mati cara ngomong birin ojana nasi lamdam sigi Barak beli dan leriba mati kungung kudingda leriba koi isauna awana taraba kuna wakta Manipur ki magi jadi dari bawa kara koi sotaraga koi kunaisida Cing Hawaii na cingba bibiro kose Manipur sarkar ki magida amasung akhoi oja birinbu akhoi na matam chubuda kaujoro akhoi na thagat pa Ichauna awaba taraba singda laying tausana mahi thawal kanglop Imphal Jiri amadi Kasar nungphogi thomi singna tengbang pibagi thabak makhatana chathari. Lubasigi thomi singna July gi tang 13 ta Anirak subo ina ichaugi potlam sing yenthokre. Icha konsam lekai khomdram lekai amadi chandam lekai da ichaugi tengbang potlam sing yenthokre haina laying thausana mahi thawal kanglop Lakhipur nungpho kasargi luplakpa RK Ashok Kumar gi cherol amada khanghalakli. Jiribam gi chingdong lekai da leiba Deputy Commissioner gi office complex da Jiribam gi DC W Malengan ba chenglegi meeting makhada Subdivisional Agricultural Officer SDAO Jiribamna Miyamda har jenthokre. Har jenthokpaga mari lenana SDAO Jiribamna hai Jiribam district asigi oina handakna har yenba ahanbani haina pauta jai. Adubu purakliba har singasina miyamgi apen penda amadi Jiribam miyamna har purakpa pamdaba oiragasu haibiu haina phongdokhi. Har jenbagi thoromaduda sarugyakiba Hilgard GP gi pradhan El Somonendrona Jiribam da leiriba Lomi Singda har pibibagi damak Jiribam gi DC amasung SDAO bu thagat pa phongdokhi. Hari sama Jiribam district SDAO na ayang mafam masida wartong jabani adu aina lag mamang dadi mafam masida har ja sumai ta district to widena haiba pautai adubu farmer singi demand lakpatagi ai ngambagi honarga kharadang orsu mayam jiki apam bate thungan ge habe achada ayang mafam masida yam kanna
होनरका हार याम बचांग दिन ते पोरे बची कहीं दे हान दे होन जिरबाम द हार याम छिजिन दे हाबगी रिकॉर्ड में अकोई डायरेक्टरेट लई अदुना एलोकेशन का अमिता सेंग हारगा कई बे एलोकेशन दो हंता इन कन्ना ताना रे हारगा खरा पोरगा कोई बीसी कंट्रोल मखादा बीसी की मवा तारब मतुंगा इ मफम मसिदे पुजरकपनी बोरैबो पोत खरसिना कोई फार्मर चिंग मुचुंग लैरि मफम जिद लैरि प्रजा चिंग पेली पेंदे हाबदुसु अइंगोंदा दुम पाउदमबियु अइंगोंदा तसेंना ताकपियु मयाम के अपांबा अया दुम तौजगे अइंगम बगैदे तौजगे अदुगा हारगे पोरपदा हरावो नुंगाइबा लैरगसु अयाबुदो खंगनबियु अदुगा ओरकपसे पामदबा कनामु लैरगसु अदुबुसु अय दुम तानामिनाची मयाम के अपांबा मतम खुदमता ये दुम लेपसगनिसि ngasi Jiribam district ki oina DC complex ga Jiribam DC complex ta koi haji distribution tawri ado ngasi gi koi gi Jiribam district ta koi gi leiri ba longmi singda bibi dona koi gi RPP gi damak ta koi gi Jiribam gi DC amaso koi gi SDO bo koi gi longmi amaso pajama am gi magi de tharatsai Assam da ngarang COVID ki anuba case chatret ka hompu mari thengnakre Assam gi haksel loising na puthokpa media bulletin da apunba sample lising tare chahom ga ama changyeng tobada miyoi chatret ka hompu mari gi masada COVID positive oiba thengnaki positive oiba gi chang chada tarada semik mari taruk oiki Manipur da ngarang COVID ki anuba case marfutara thengnakre राज्य की अक्सर लोशिंग में थोपर चेरोल अमदा ngarang कोविड की सैंपल चट्रेट के मरफु तरुक चांगिंग तोबदा मियोय मरफु तरा की मसादा पॉजिटिव ओइबे थेंगनख्रे हाइरी पॉजिटिव ओइबे की चांग चादा 13.5 ओइखे अरोइबदा मरोइबा पाव अमुखन्ना कासार पुलिस ना सोदरघाट मनाक्तगी निसागी पोटलम सिंगलोइनना मियोय अनि फारे धोलाई बगा बाजार मनाक्तगी जाली नोट का लोइनना मियोय मरी फागतख्रे तोंगान तोंगान बलुप कयाना इचाउना अवाबा तारबसिंगदा तेंगबांग पिबगी थबक मखाताना चथरी SDAO जिरिबामना मियामदा हार जेंथोख्रे अमसुंग आसाम अमसुंग मणिपुरदा कोविड की अनुभव केस हेनगलकले लखीपुर ऑनलाइन YouTube चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare